Class 12 Accountancy exam da calculator Sijinnaba Yahannaba hogdorakpa wafambo Central Board of Secondary Education Cbse na gupna khana nainari haina phongdokre haire masina asangba calculation sing solve tawbada laithuk hangani haina board ki official sing na Haikhre haire masibu chana hanbada mathau taba niti niyam sing semnaba panel amasu semlegani haire Class 10 amasung 12 animakta akhanaba mathau tariba asi yenglaga calculator asi Sijinnaba Yahannaba honagani haire amadi Council for India School Certificate Examination Cbse dasu haukiba chahi lising aniga kunmathoi degi exam singda calculator Sijinnaba yahankibusu laikre haina paw asina hairi paw asina makhata na haibada board asige curriculum committee na basic non programmable calculator sing class 12 ki examination da Sijinnaba yahanbagi wafam asi hogdorakhibani hairi hariba calculator asi akaknaba mathau taba hiram khakda sizinnahangadabani haire maru oina tensinba khaidokpa purinama yenaba amadi percentage hotpana chingba asigumba financial activities singa mari leinaba matamdata sizinnahangadabani hairi paw sina haibada mahairoi singna analytical pakum sing pibada amadi case study assignment sing tawbada matam yamna lawdanabagi damak wafam asi hogdorakhibani haire loinana asangba calculation sing solve tawbada mahairoi singna potlum leiroi amadi mahairoi singna stress lehenbagi chang hantahalakani masina mahairoi singna ningthina exam thaba ngamgane hairi masiga mari leinana international standard adu yenglaga amadi new education policy NEP gi mieng aduga tunanaba pukhalakli bawafum adubu tabakta onthokpa yagadra haibadu yengsilli hairi